उरीपोक अपुनबा लुप अमदी उरीपोक नुपी अपुनबा लुपना चंगसिलकलिबा खुथांग चरा हेनबगी खोंजंग सवगतुना गसी सगोलबन कांगबम लेकाईगी नुपी सिंगना नुमित युंगबदगी नुमिदांग वायरम पुंग तरुक फाउबा खुथांग चरा हेनबगी खोंजंगदा सरुक याख्रे खोंजंग अदुगा मरी लैनना ख्वाइरमबन कैथेलगी इमा लाइस्ट्रम मेमना हाई जुरीबामदा कुकी खुलाई पाइबा सिंगना चथखिबा तमथिरबा मिहात अदुगा मरी लैनना मरा लेबम योई सिंग फादुना लोगी मतुंग इना चैराक पियु हाइना उरीपोक अपुनबा लुप अमदी उरीपोक नुपी अपुनबा लुपना चंगसिलखिबा खुथांग चरा हेनबगी खोंजंग ngasiga thana numit kunthra mapani sukrai asuk yamna democratic oiba mongda uripok maike gi miyamna changsilakba khongjang asida laingak asina tana tasinadabagum laithokba asi pende juribam gi mihad adu national gi thakta fawba yauduna leibak sinba thungna khangnaraba wafamni adubungasi fawbada laingak asina mihad pasing adugi mathakta action amata lokhatpa ngamdana leidi laingak asina chatharakliba thawang asi miyamna penadre masagi mathaudang masak khangdaba makoidi miyam gi mihut oina assembly da phamlubagi mathau tadre bot matamda miyam da khut lonaduna bot nikiba du kaudana thabak tawbiyu miyam da yaraktaba matamda laingak asi su leiba ngamloi haina mahagna makha tana phongdokhi Musik ngasi koi sida keno kuthang charai heba uribo apun baluka uribo apun baluki lukana sillaga kuthang charai hem se numit kunthraga mapani surema siwau da sarkana asukkhajana miyang khangna protest of dana kuthang charai heba tabaisa koi gi manipur da natana atopa koi nation gi keno da su lamda su tar bane tana ngasi state government na kai khangdana leibasa masi ai koi da yamna nungai da ba sauningba pen da ba yam lei aduga pen da ba su lei sauningba su lei aduga masana bathau masak khangja ba moidi ai koi na assembly member am oiraga tasengna manipur praja lakya sigi oina torga stage semgani myang mi da maktai koi na lead torga leibak si nakjagani na thoki bane ba vote ki maya da khubak changjong tara lonaraga ni gi bane ba ni ri ba poto koi na happy re ba